ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏ ꯐꯗꯤꯕꯤꯒꯤ ꯕꯣꯔ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯀꯩꯔꯦꯟꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃꯈꯛ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯈꯨꯃꯟ ꯉꯝꯕ ꯀꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯤꯡꯈꯣꯡꯕꯤꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯃꯇꯝ ꯂꯦꯞꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯤꯡꯈꯣꯡꯕꯤ ꯑꯗꯨꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯁꯥꯟꯅꯃꯤꯟꯅꯔꯛꯄ ꯂꯥꯏ ꯐꯗꯤꯕꯤ ꯇꯣꯏꯕꯤ ꯀꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯤꯡꯈꯣꯡꯕꯤ ꯍꯌꯦꯡ ꯂꯨꯍꯣꯡꯉꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯂꯥꯏ ꯐꯗꯤꯕꯤ ꯇꯣꯏꯕꯤꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ "ꯏꯇꯥ, ꯅꯪꯒ ꯑꯩꯒ ꯍꯌꯦꯡꯗꯒꯤ ꯀꯥꯏꯅꯔꯅꯤꯀꯣ ꯏꯇꯥ" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯤꯡꯈꯣꯡꯕꯤꯅ ꯀꯟꯅ ꯀꯟꯅ ꯀꯞꯂꯝꯃꯤ꯫ ꯂꯥꯏꯖꯤꯡꯈꯣꯡꯕꯤꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯗꯨꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯅꯪ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯂꯨꯍꯣꯡꯂꯒꯅꯤ ꯏꯇꯥ꯫ ꯅꯪ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯌꯨꯝ ꯑꯃꯗ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯣꯡꯂꯒꯅꯤ ꯏꯇꯥ꯫ ꯑꯩ ꯈꯪꯉꯦ, ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯇꯥꯁꯦ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯣꯡꯈꯤꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨꯅꯦ ꯏꯇꯥ, ꯏꯇꯥꯅ ꯆꯠꯂꯝꯗꯥꯏꯗ ꯅꯇꯥꯅ ꯕꯣꯔ ꯑꯅꯤꯈꯛꯇꯤ ꯄꯤꯒꯦ ꯏꯇꯥ꯫ ꯑꯍꯥꯟꯕ ꯕꯣꯔꯗ ꯁꯥ ꯎꯆꯦꯛꯅ ꯉꯥꯡꯅꯔꯤꯕ ꯃꯔꯣꯜ ꯄꯨꯝꯅꯃꯛ ꯏꯇꯥꯅ ꯈꯪꯕ ꯑꯣꯏꯌꯨ꯫ ꯑꯅꯤꯁꯨꯕ ꯕꯣꯔꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯇꯧꯕ ꯊꯕꯛ, ꯃꯤꯅ ꯈꯪꯅꯗꯕ ꯄꯨꯝꯕ ꯃꯤꯠꯅꯗ ꯌꯦꯡꯕꯗ ꯏꯇꯥꯅ ꯈꯪꯕ ꯑꯣꯏꯌꯨ"꯫ ꯑꯁꯨꯝꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅ ꯃꯇꯥ ꯑꯗꯨꯗ ꯕꯣꯔ ꯑꯅꯤ ꯑꯁꯤ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯆꯥꯟꯕ ꯃꯅꯥꯏꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯤꯡꯈꯣꯡꯕꯤꯒ ꯅꯤꯡꯊꯧ ꯃꯆꯥ ꯈꯨꯃꯟ ꯉꯝꯕꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯅꯤꯡꯊꯧ ꯀꯩꯔꯦꯟ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯀꯩꯔꯦꯟ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯁꯤꯔꯕꯅꯤꯅ ꯄꯣꯠꯂꯣꯏꯅꯕ ꯁꯤꯡ ꯄꯩꯔꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯤꯡꯊꯧꯒꯤ ꯃꯁꯥꯗꯨ ꯊꯥꯡꯒꯠꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯃꯧ ꯅꯨꯄꯤ ꯂꯥꯏꯖꯤꯡꯈꯣꯡꯕꯤꯅ ꯅꯣꯛꯅꯤꯡꯃꯟꯗꯅ ꯈꯥꯝꯕ ꯉꯝꯗ ꯀꯟꯅ ꯀꯟꯅ ꯅꯣꯛꯊꯣꯔꯛꯈꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯂꯥꯏꯖꯤꯡꯈꯣꯡꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯄꯨꯔꯣꯏꯕ ꯈꯨꯃꯟ ꯉꯝꯕꯅ "ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯨꯛ ꯎꯁꯤꯠꯇꯕ! ꯇꯤꯜꯂꯤꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯂꯝꯆꯠ ꯕꯦꯕꯥꯔ ꯈꯪꯗꯦ" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ "ꯃꯥꯅ ꯇꯧꯔꯤꯁꯤꯗꯤꯅꯦ ꯃꯖꯥ ꯏꯕꯨꯡꯉꯣ, ꯃꯤꯌꯥꯝꯕꯨ ꯎꯁꯤꯠꯇꯕꯅꯤ, ꯏꯅꯤꯡꯊꯧꯕꯨ ꯊꯧꯑꯣꯏꯗꯕꯅꯦ, ꯕꯦꯕꯥꯔ ꯌꯥꯎꯗꯦ" ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯈꯨꯃꯟ ꯉꯝꯕꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯠꯂꯣꯏꯕ ꯑꯗꯨꯗꯤ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯑꯃꯨꯛ ꯈꯨꯗꯛꯇ ꯁꯤꯔꯝꯃꯤ꯫ ꯍꯥꯟꯅꯒꯨꯝ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯁꯨ ꯄꯣꯠꯂꯣꯏꯅꯕ ꯃꯪꯗ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯕꯨ ꯄꯣꯠꯂꯣꯏꯅꯕ ꯍꯥꯏꯗꯨꯅ ꯁꯤꯡ ꯄꯩꯔꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯁꯥ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯑꯁꯤꯕ ꯃꯁꯥ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯂꯥꯏꯖꯤꯡꯈꯣꯡꯕꯤ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ "ꯕꯣꯔ ꯃꯟꯇ꯭ꯔꯤ, ꯅꯪꯁꯨ ꯑꯁꯤꯕꯒꯤ ꯀꯌꯥꯠꯇ ꯇꯥꯔꯦ꯫ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯆꯠꯂꯕ꯭ꯔꯣ ꯕꯣꯔ ꯃꯟꯇ꯭ꯔꯤ"꯫ ꯑꯁꯨꯝꯅ ꯂꯥꯏꯖꯤꯡꯈꯣꯡꯕꯤꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯗꯨ ꯎꯕꯗ ꯃꯄꯨꯔꯣꯏꯕꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯥꯅ "ꯑꯩꯒꯤ ꯏꯄꯥ ꯁꯤꯕꯗꯅ ꯅꯣꯛꯂꯒ ꯀꯔꯤꯒꯤ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯁꯤ ꯁꯤꯕꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯞꯂꯤꯕꯅꯣ"꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯄꯥꯝꯗ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯄꯥꯕꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯑꯩꯅ ꯊꯤꯜꯂꯛꯂꯕꯅꯤ꯫ ꯑꯩꯒꯤ ꯏꯄꯥꯅ ꯁꯤꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯁꯤꯕ ꯃꯇꯝꯗꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯤ꯫ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯄꯥꯕ? ꯑꯩ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯔꯣꯏ, ꯂꯩꯃꯤꯟꯅꯕꯁꯨ ꯄꯥꯝꯗꯦ ꯃꯈꯥ ꯇꯥꯅ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯍꯥꯏꯌꯨ ꯏꯕꯦꯝꯃ, ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯆꯨꯝꯕꯔꯥ? ꯍꯥꯏꯌꯣ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤ? ꯍꯥꯏꯌꯣ ꯏꯄꯥꯗ"꯫ ꯂꯥꯏꯖꯤꯡꯈꯣꯡꯕꯤꯅ "ꯄꯥꯕ, ꯑꯩꯅ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯇꯧꯈꯤꯕ ꯂꯩꯇꯦ꯫
ꯏꯄꯥ ꯅꯤꯡꯊꯧꯅ ꯁꯤꯕ ꯀꯥꯟꯗ ꯄꯣꯠꯂꯣꯏꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯁꯤꯡ ꯃꯊꯛꯇ ꯊꯥꯡꯒꯠꯄꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯊꯋꯥꯏ ꯃꯉꯥ ꯑꯗꯨꯅ ꯂꯝꯆꯠ ꯅꯥꯏꯗꯕ, ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯑꯩꯈꯣꯏ ꯊꯋꯥꯏ ꯃꯉꯥꯅ ꯋꯥꯅ ꯈꯥꯡꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯣꯡꯄꯥꯛꯅ ꯆꯣꯡꯖꯤꯟ ꯆꯣꯡꯖꯤꯟꯗꯨꯅ ꯀꯥꯎꯁꯤꯟꯕꯗꯨ ꯎꯕꯗ, ꯊꯋꯥꯏ ꯃꯉꯥꯒꯤ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯄꯅꯤ ꯄꯥꯕ꯫ ꯑꯗꯨꯒ ꯕꯣꯔ ꯃꯟꯇ꯭ꯔꯤꯕꯨ ꯁꯤꯕ ꯃꯇꯝꯗꯗꯤ, ꯃꯥꯕꯨ ꯄꯣꯠꯂꯣꯏꯅꯕ ꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯊꯥꯡꯒꯠꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯉꯥ ꯑꯗꯨꯅ ꯀꯣꯏꯁꯤꯟꯗꯨꯅ ꯀꯞꯄꯗꯨ ꯎꯕꯗ ꯑꯩꯁꯨ ꯈꯥꯝꯕ ꯉꯝꯗ ꯀꯞꯈꯤꯕꯅꯤ ꯄꯥꯕ꯫ ꯑꯁꯨꯝꯅ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯦꯡꯕꯔ ꯅꯨꯄꯤ ꯃꯆꯥ? ꯄꯥꯕ, ꯑꯁꯦꯡꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯊꯣꯛꯂꯝꯃꯤ꯫ ꯂꯥꯏꯙꯤꯕꯤꯅ ꯑꯩꯕꯨ ꯕꯣꯔ ꯑꯅꯤꯈꯛ ꯄꯤꯕꯤꯈꯤ, ꯃꯗꯨꯗꯤ ꯃꯌꯥꯝꯅ ꯎꯕ ꯐꯪꯗꯕ, ꯎꯕ ꯉꯝꯕ ꯑꯃꯁꯨꯡ ꯁꯥ ꯎꯆꯦꯛꯀꯤ ꯃꯔꯣꯜ ꯄꯨꯝꯕ ꯈꯪꯕ ꯉꯝꯃꯨ ꯍꯥꯏꯅ ꯑꯩꯅ ꯂꯨꯍꯣꯡꯂꯝꯗꯥꯏ ꯃꯇꯝꯗ ꯏꯇꯥꯅ ꯕꯣꯔ ꯑꯅꯤ ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯤꯕꯤꯈꯤꯕꯅꯤ ꯄꯥꯕ꯫ ꯃꯍꯥꯛꯀꯤ ꯋꯥ ꯑꯗꯨ ꯅꯤꯡꯊꯧ ꯃꯆꯥ ꯃꯄꯨꯔꯣꯏꯕ ꯈꯨꯃꯟꯉꯝꯕꯅ ꯊꯥꯖꯔꯝꯗꯦ, ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀ꯭ꯋꯥꯛ ꯑꯃꯅ ꯎꯊꯛꯇ ꯇꯣꯡꯗꯨꯅ ꯈꯣꯡꯂꯛꯈꯤ꯫ ꯃꯗꯨꯗ ꯂꯥꯏꯖꯤꯡꯈꯨꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ, ꯌꯦꯡꯉꯨ, ꯎꯊꯛꯇ ꯈꯣꯡꯂꯤꯕ ꯀ꯭ꯋꯥꯛ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯇꯨꯔꯦꯜꯗ ꯑꯁꯤꯕ ꯅꯨꯄꯥ ꯑꯃ ꯍꯛꯆꯥꯡ ꯇꯥꯎꯊꯔꯛꯂꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯈꯨꯠꯌꯥꯏꯗ ꯈꯨꯗꯣꯞ ꯑꯃ ꯌꯥꯎꯕꯅꯤ, ꯃꯗꯨ ꯅꯤꯡꯊꯧꯅ ꯂꯧꯊꯣꯛꯇꯨꯅ ꯊꯝꯖꯤꯜꯂꯕꯗꯤ ꯂꯩꯕꯥꯛ ꯃꯔꯥ ꯆꯦꯠꯅ ꯄꯥꯟꯒꯅꯤ ꯍꯥꯏꯔꯤꯌꯦ꯫ ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯄꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯈꯤ꯫ ꯈꯨꯃꯟꯉꯝꯕꯅ ꯃꯅꯥꯏꯁꯤꯡ ꯊꯥꯗꯨꯅ ꯌꯦꯡꯍꯜꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯑꯆꯨꯝꯕ ꯑꯣꯏꯔꯝꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯄꯨꯔꯣꯏꯕꯁꯨ ꯊꯥꯖꯈꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯃꯔꯥ ꯆꯦꯠꯅ ꯄꯥꯟꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯈꯤꯌꯦ꯫ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫